Hello ma'am, ngasi Smart Bazaar da lakpane ama laibada ama happa si sigi mall se am phai Manipur da laiba laitabra di khangdri Smart Bazaar ko bane ba ko aduga Reliance ki ni moise ama laibada ama happa haitare du still sing ji am phai ado moise phi ju yawe ba ko ado ayambana khoi grocery item na hele vegetable yawe fruit yawe loi na budi kap to bana te ba ko aina sum still sing ji am pam haitare ado hojikandi silver sizinabasisu yam phatte plastic sizinabasisu yam phatte habise khangnarabanina mayamse steel sina khwai best manamju namdaba sanau phengdokpadasu wadaba pitrai gumbasina pheng khotpa yam waidana ko aduna yot sina mulumba yot chu phai ko phaba yot tani loina di item oide dana ko khang khatani yota tawa khatani oiba sisingdani mayam khoigi su phai ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟ ꯃꯆꯥ ꯈꯔꯗꯤ ꯄꯤꯛꯑꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯦꯡꯒꯣꯠꯁꯦ ꯁꯨꯝ ꯊꯥ ꯂꯥꯎꯔ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯗꯤ ꯂꯩꯔꯣꯏꯕꯀꯣ ꯁ꯭ꯇꯤꯜꯁꯦ ꯀꯩꯒꯤꯅꯣꯗ ꯄꯣꯠ ꯌꯥꯝ ꯂꯩꯁꯜꯂꯒ ꯀ꯭ꯋꯥꯇꯔꯅꯤꯅꯀꯣ ꯄꯣꯠ ꯊꯝꯕ ꯃꯇꯝ ꯂꯩꯇꯦ ꯃꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯄꯨꯈꯝꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯐꯖꯕꯗꯤ ꯂꯨꯝꯒ ꯂꯥꯎꯕꯗ ꯄꯨꯈꯝꯁꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯇꯁꯨ ꯈꯤꯇꯪ ꯍꯛꯑꯦ ꯇꯨ ꯎꯔꯕ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯗꯦ ꯑꯗꯣ ꯁ꯭ꯃꯥꯔꯠ ꯕꯖꯥꯔꯁꯤꯗ ꯌꯥꯎꯔꯤꯁꯦ ꯍꯋꯥꯏ ꯆꯦꯡ ꯃꯣꯔꯣꯛ ꯐꯥꯎ ꯍꯦꯛ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯑꯃ ꯂꯩꯕꯗ ꯑꯃ ꯐ꯭ꯔꯤ ꯑꯗꯒꯤ ꯗꯤꯁꯀꯥꯎꯟ ꯌꯥꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯒ꯭ꯔꯣꯁꯔꯤ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯍꯣꯡꯉꯦ ꯍꯥꯏꯗꯤ ꯁ꯭ꯇꯤꯜ ꯃꯌꯥꯝꯁꯨ ꯎꯕꯗ ꯑꯗꯨꯝ ꯉꯥꯎꯖꯔꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯤꯅ ꯒ꯭ꯂꯥꯁ ꯀꯣ ꯁꯤꯁꯨ ꯇꯦꯡꯒꯣꯠ ꯃꯆꯥꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯁꯤꯁꯨ ꯄꯨꯈꯝꯅꯦ ꯊꯥꯏꯒꯤ ꯂꯣꯏꯅꯃꯛ ꯄꯣꯠ ꯂꯣꯏꯅ ꯊꯥ ꯂꯥꯎꯔꯒꯅꯦ ꯄꯣꯠꯁꯦ ꯂꯣꯏꯅ ꯐꯩꯌꯦꯕ ꯑꯗꯣ 219 219ꯒꯤ ꯑꯃ ꯂꯩꯔꯦꯅ ꯑꯗꯣ ꯑꯃ ꯍꯥꯞꯄ ꯇꯦꯡꯒꯣꯠꯀꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯁꯤꯅ ꯇꯣ ꯈꯥꯡ ꯁ꯭ꯇꯤꯜꯒꯤ ꯈꯥꯡ ꯌꯥꯝ ꯄꯤꯛꯑꯦꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤꯈꯛꯀ ꯉꯧꯕ ꯑꯗꯩ ꯄꯨꯔꯤꯒꯨꯝꯕ ꯍꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁ꯭ꯇꯤꯜ ꯈꯥꯡ ꯍꯪꯕ ꯃꯤꯒꯁꯨ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩꯉꯣꯟꯗ ꯀꯥꯏꯗꯒꯤ ꯂꯩꯒꯦꯅ ꯑꯩꯒꯤꯗꯨꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯕꯅꯦ ꯁꯤꯗꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯑꯩꯒꯤꯗꯨꯅ ꯆꯥꯎꯋꯦ ꯃꯥꯏꯁꯤꯅ ꯄꯤꯛꯑꯦ ꯍꯥꯏꯗꯤ ꯃꯤ ꯑꯅꯤꯃꯨꯛꯀꯤ ꯀꯥꯡꯍꯧꯒ ꯉꯧꯕ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅꯅꯦ buy one get one ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ 50% off 30% off ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨ ꯃꯊꯛꯇꯁꯨ ꯈꯥꯡ ꯂꯩꯌꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯤꯈꯩ ꯃꯌꯥꯝ ꯁꯤꯜꯚꯔ ꯁꯤꯖꯤꯟꯅꯕꯤꯔꯅꯨ ꯁꯤꯜꯚꯔꯁꯤꯁꯨ ꯌꯥꯝ ꯔꯤꯑꯦꯛꯁꯟ ꯊꯣꯛꯑꯦ ꯍꯥꯏꯕꯅꯦ ꯊꯥꯏꯅꯗꯤ ꯈꯪꯗꯕꯅꯤꯅꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯣꯏ ꯁꯤꯜꯚꯔ ꯁꯤꯖꯤꯟꯅꯔꯝꯃꯤꯗꯅꯀꯣ ꯄꯣꯠ ꯌꯥꯝ ꯇꯥꯡꯕ ꯀꯧꯗꯦ 900 ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ 100 ꯄꯤꯕ 500 ꯄꯤꯕ ꯁꯁꯄꯦꯟ ꯑꯩꯅ ꯄꯥꯝꯕꯗꯤꯀꯣ ꯁꯤꯇꯣ ꯈꯥꯡ ꯃꯆꯥꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯐꯖꯗ꯭ꯔꯃꯦ ꯑꯗꯣ ꯈꯥꯡ ꯁ꯭ꯇꯤꯜ ꯁꯤꯖꯤꯟꯅꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯆꯨꯗꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔꯒꯤ ꯁꯤꯖꯤꯟꯅꯕꯁꯦ ꯐꯦꯡꯕꯗ ꯌꯥꯝ ꯋꯥꯕꯅꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯇꯣ 215ꯔ ꯀꯩꯅꯣ ꯄꯤ ꯁꯤꯅ ꯑꯃꯨꯛ ꯄꯤꯛꯑꯦ ꯑꯩꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯊ꯭ꯔꯥꯏꯒꯤ ꯈꯥꯕꯩ ꯃꯆꯥ ꯑꯃ ꯄꯥꯝꯕ ꯑꯗꯨ ꯌꯥꯎꯗꯦ ꯌꯥꯝ ꯄꯤꯛꯄ ꯌꯥꯎꯋꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯅ 230 ꯈꯥꯡꯒꯤ ꯁꯥꯏꯖꯁꯦ ꯂꯣꯏ ꯈꯦꯠꯅꯩꯌꯦ ꯁꯤꯅ ꯑꯃꯨꯛ ꯄꯤꯛꯑꯒ ꯁꯤꯠꯀ ꯅꯥꯜꯂꯦ ꯁꯤꯒꯨꯝꯕꯁꯤꯅꯅꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯁꯤꯡꯗꯤ ꯆꯦꯡꯐꯨ ꯑꯣꯏꯅꯩꯌꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯤꯜꯒꯤꯁꯦ ꯁꯤꯅ ꯄ꯭ꯂꯦꯠ ꯁꯤꯁꯨ ꯄꯨꯈꯝꯅ ꯌꯥꯝ ꯐꯖꯩ ꯁꯤ ꯄꯨꯈꯝꯁꯤꯁꯨ ꯑꯩꯅ ꯈꯟꯕ ꯄꯤꯊ꯭ꯔꯥꯏꯔ ꯍꯥꯏꯅ ꯑꯗꯣ ꯁꯤꯁꯨ ꯄꯤꯊ꯭ꯔꯥꯏꯅꯤꯁꯨ buy one get one ꯐ꯭ꯔꯤꯅꯤ ꯃꯅꯤꯡꯗꯪ ꯄꯤꯊ꯭ꯔꯥꯏ ꯑꯣꯏꯔꯤꯔ ꯀꯩꯅꯣ ꯈꯪꯗꯦ
ꯇꯥꯡꯗꯤ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯒ꯭ꯔꯣꯁꯔꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯥꯁꯨ ꯅꯣꯡꯃꯗꯤ ꯎꯠꯂꯛꯀꯦ ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯗꯗꯤ ꯂꯣꯏꯅ ꯂꯩ ꯁꯤ ꯏꯁꯃꯥꯔꯠ ꯕꯖꯥꯔꯁꯦ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩ ꯍꯥꯏꯕꯗꯤ ꯎꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯝꯅꯕꯗꯣ ꯑꯩꯅ ꯅꯍꯥꯟ ꯂꯩꯕꯗ 99 ꯔꯨꯄꯤꯁ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯑꯃꯒ ꯂꯩꯒꯦ ꯇꯧꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯝ ꯄꯣꯠꯁꯦ ꯌꯥꯝ ꯁꯤꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯤꯇꯪ ꯇꯥꯡꯉꯦ 445 ꯂ 49 ꯂ ꯄꯤ ꯑꯗꯨꯗꯤ 500 ꯌꯧꯗꯣꯔꯕ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯁ꯭ꯇꯤꯜꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯁꯦꯠ ꯁꯤꯒꯨꯝꯕꯁꯤꯅꯀꯣ ꯍꯤꯟꯖꯥꯡꯒ ꯍꯥꯞꯄ ꯑꯗꯒꯤ ꯁꯪꯒꯣꯝ ꯁꯧꯍꯟꯕ ꯂꯣꯏ ꯐꯔꯦ ꯁꯤꯁꯤꯅ ꯁꯤꯁꯤꯅ ꯆꯅꯤꯒ 9 ꯃꯥꯜꯂꯦ ꯄꯤꯔꯤꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯈꯔ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ